Pausedi yumpop ay pamaroy ba pau kharab de tawjari unlock for the Pangthoklagani amadi thingkhigadaba sing leiba kasada lagliba September amadagi chatnaba haugadaba unlock for the hangdokadaba amadi thingkhigadaba sing laukthokre India government ki Ministry of Home Affairs na thokiba anoba guidelines singe matung inna lagliba September amadagi hauraga September kunthra phauba unlock for chatnaragani anoba guidelines singe matung inna containment zone singe wangmada leiba mafam singdagi hanadagi hena komthokpa sing mathang leiraklagani adum oinamak containment zone singdadi lockdown gi chatna kanglon sing yamna section na mafung phana chatnagani aina phongdorakle lagliba September 3 tagi hauna metro rail sing service toba hauragani adum oinamak masigi matangda Ministry of Housing and Urban Affairs na tongan ba SOP sing thokane social academic sports entertainment culture and religious political amadi atay mi punba thoram sing September 30 dagi mi chamadagi hendana pangthokpa yaragani safe distance face masks amadi hand wash natragana sanitizer di soidana sinnagadabani September 12 dagi open year theater hangba yaragani containment zone gi mapanda leiba school college educational amasung coaching center sing September 12 dagi hangba yaragani masigi matangda Ministry of Health and Family Welfare na tongan ba SOP ama thokane Containment Zone Gi Wangmada leiba school singda class 9 dagi 12 fawbada leiba mahiroi singna voluntary basis ta ahalaman gi oiba ayaba yauraga school kaba yagani government na ayaba pirba mafam sinda school skill amadi entrepreneurship training toba hawa yaragani laboratory sinna ba mathok taba research scholars sing amadi postgraduate ki mahiroi sing state ki oiba pibam eglaga authority gi ayaba ga loina na thapak hawa yaragani cinema hall sing swimming pool sing entertainment park sing amadi open air theater natana atai theater sing di hangba yakhiroi MIS na ayaba piba natana international travel su thingle containment zone gi wangmada central government gi ayaba yaudana state amasung union territory sing gi government sing da lockdown chathan ba yaroi state manung amadi state sing gi markta port amadi mi puba service toubada athingba thamba yaroi amadi masigi hanagi ayaba lobagi mathok su tade COVID-19 gi national direct tip sing lebak sin bathungna chatnagani dukan sing customer sing physical distancing khalaga hangba yagani sahi humanga ki mathak masada laina tina chenba Mioi sing amasung sahi tara phawpagi angang sing amadi miron bising di tangai phadaba thabaki amadi hakchal gi tangai phadaba lakba natana yumdagi mapal thoktana leibana phai aiba wafam thamlakle atopa pau amadana Ungkhatnaringeida tarki su cyprus kanakna military exercise Pangthoklagani energy thi buhombagi rights ki matangda eastern Mediterranean da Greece ka yetna ba henkal ikni gai jerakta northeast Cyprus ki manak nakna mathangi seulani chupna military exercise Pangthoklagani aina tarki na laukthokre NATO ki members sing oiba tarki amasung Greece ki matam sanglaba yengthina bagi phibam Libya amasung Egypt ka taina ba makoi samudra gi boundary sing ki matangda amaga jana da ba accord kaya khudik pina khiba matungte henkalakhe tha ajida tarki ne yetna ising ki saruk aduda sarbe vessel ama thakhe nakal animagna is Mediterranean da military exercising Pangthokiba ka loina nama khoigi continental self sing Pangthok chakthon bagi matang da yenarak ba yaba gi risk wangkhalakhe sayol ani ki mamang da Greece amasung Turkish frigate singna tarki gi survey vessel adugi manak changchin nakhe nakal romdana tuithabi village ta nongmei kapa thokdo ki case da Mioi ani phare Soshanpur police station ki manung chanba tuithabi village ta thasi ki kuntaruk ta suspensions of operations ke ayaba thamnariba mar people's convention IPCD ki cater singna Maram Chadana Nongmei Kaptuna khul sigi Miyamda aki-tujung pok-hankhiba gi mayokta police na lokotpa case ka mari leina na Mioi ani phare aire pharaba Mioi sing adudi mol bai phai village tagi Lal Race Road alias Rema amasung Ramsulok Bhatini aire thawdok thokrapa mapam asida ngasi di Igeran Street kamai angam ro mansna district police ki SP yauna laktuna hakthena na yengsinkre aire thakdok asida chenaba sing asi IPCD L sanga mar group ki cadre sing ni aibaga loinana makoina hokiba June 13 gi numidang da su khul asida changlaklaga automatic nongmai sing sinaduna maru kaya kaplam bagi thakdok su laikhrabani aire maram sing asida gi jemi chief association general headquarter gi maikai tagi lalawlup asi kilo singba asibo charak pinaba demand tawkibaga loinana union home ministry da su complaint tawkhre aire marakasida Uttar Pradesh ke minister amasu positive oire Uttar Pradesh के कैबिनेट मिनिस्टर सतीश महानासु को नोवेल कोरोना वायरस पॉजिटिव ओरंबा थेंगनरे मा कोविड-19 पॉजिटिव ओरंबा की वाफम से ट्विटर दा थागत पा वरोल अमदा इंफ्रास्ट्रक्चर अमसुंग इंडस्ट्रियल डेवलपमेंट के मिनिस्टर ओइरिबा महाना मसामक दा लाउथोके
Mahakna haiki COVID-19 ki layong ulak padagi mahak ngara test tawki amadi test tawpaduda virus asi positive oiramki. Doctor Singi Paotak Matung ina mahak haujik home isolation Touri haina minister na Pangthoklagani haukiba numit karnisda mahak kasok na samnakiba punamakna makhoisu coronavirus ki test tawthoknabasu mahakna apil Touri. Aroibada content sing asigi maruiba pau khara asi pau tamjari pa Manipur local news YouTube channel amadi Facebook page asidagi yangbiriba punamak pathagachari loinana channel asina tongda kanarabadi subscribe like and share tawpa kauphi kanu punamakpu amaka na thagachari.